ꯌꯨꯡꯈꯠꯈꯤꯗꯣꯔꯦ ꯑꯃꯁꯨ ꯑꯩꯅ ꯊꯕꯛ ꯁꯨꯅꯤꯡꯗꯅ ꯚꯤꯗꯤꯑꯣ ꯁꯥꯟꯅꯅ ꯂꯩꯔꯤꯅ ꯈꯔ ꯁꯥꯏꯠꯀꯤ ꯈꯥꯅꯕꯗꯨꯅꯦꯕ ꯍꯧꯖꯤꯛꯇ ꯊꯕꯛ ꯁꯨꯅꯤꯡꯗ ꯍꯥꯏꯔꯕ ꯃꯤꯅꯦ ꯑꯩꯒ ꯂꯥꯛꯏꯃꯤ ꯍꯥꯏ ꯑꯁꯣꯝꯗꯩ ꯎꯜꯇꯥ ꯍꯧꯗꯣꯔꯕ ꯑꯩꯈꯣꯏꯕꯨ ꯐꯖꯅ ꯆꯥꯈꯔꯦ ꯁꯤꯗꯤ ꯂꯣꯏꯔꯦꯕ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯈꯔ ꯈꯦꯟꯅꯔꯅꯤ ꯀꯥꯏ ꯆꯠꯇꯣꯔꯤꯒꯦ ꯕꯤꯀꯦꯠ ꯈꯦꯕꯗꯣ ꯍꯜꯂꯣ ꯃꯌꯥꯝ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯗꯤ ꯌꯥꯎꯁꯪ ꯃꯩ ꯊꯥꯕ ꯅꯨꯃꯤꯠꯅꯦꯕ ꯑꯗꯣ ꯁꯤꯒ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯐꯤꯔꯥꯟꯗꯣ ꯂꯍꯥꯟ ꯀꯠꯈꯤꯕꯗꯣ ꯑꯗꯣ ꯑꯁꯤꯁꯦ ꯍꯧꯖꯤꯛ ꯐꯨꯑꯅꯤ ꯑꯥꯠꯇ ꯑꯩꯈꯣꯏꯒꯤ ꯐꯤꯔꯥꯟ ꯖꯨꯝ ꯁꯥꯟꯅꯔꯦꯕ ꯑꯗꯨꯗꯨꯒ ꯄꯨꯔꯒ ꯁꯤꯁꯦ ꯀꯩꯅꯣ ꯉꯁꯤꯁꯦ ꯃꯩ ꯊꯥꯗꯣꯏꯅꯤ ꯍꯥꯏꯗꯤ ꯍꯣꯔꯦꯟ ꯁꯟꯗꯥꯗ ꯃꯩ ꯊꯥꯗꯣꯏꯅꯦꯕ ꯊꯥꯕꯗꯤ ꯑꯗꯣ ꯑꯁꯤꯁꯦ ꯌꯨꯡꯕꯁꯦ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯑꯣꯛꯇꯣꯕꯔꯗꯔ ꯀꯩꯅꯣ ꯖꯨꯡꯈꯤꯕꯅꯤ ꯑꯗꯣ ꯉꯁꯤ ꯃꯥꯔꯆꯅꯦ ꯊꯥ 4-5ꯃꯨꯛꯅꯦꯕ ꯖꯨꯡꯉꯤꯁꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯄꯨꯈ꯭ꯔꯅꯤ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯤ ꯁꯤꯁꯦ ꯍꯧꯖꯤꯛ ꯐꯨꯛꯇ꯭ꯔꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯑꯩ ꯑꯁꯤꯁꯦ ꯐꯨꯛꯄ ꯂꯣꯏꯗꯅ ꯑꯃꯨꯛ ꯄꯨꯔꯦ ꯑꯗꯣ ꯑꯁꯤꯁꯦ ꯑꯩꯈꯣꯏ ꯑꯥꯠꯇ ꯌꯥꯎꯁꯪꯒꯤ ꯌꯨꯝ ꯁꯥꯟꯅꯔꯤꯗꯣ ꯑꯗꯨꯒ ꯑꯃꯨꯛ ꯄꯨꯅ ꯆꯠꯂꯤꯃꯤꯁꯦ ꯁꯣꯝꯗꯁꯨ ꯆꯠꯂꯦ ꯑꯅꯤꯈꯛ ꯁꯤ ꯂꯥꯞꯄꯦꯕ ꯑꯩꯈꯣꯏ ꯑꯥꯠꯇꯒꯤ ꯑꯩꯈꯣꯏ ꯑꯥ ꯌꯨꯝ ꯃꯅꯤꯡꯗꯅꯤꯅ ꯁꯤꯅ ꯁꯣꯟ ꯃꯃꯥꯡꯗꯅꯤ ꯇꯧꯗꯣꯏꯁꯦ ꯂꯥꯞꯄꯦꯕ ꯌꯨꯝꯐꯝ ꯑꯩꯈꯣꯏ ꯐꯤꯔꯥꯟꯒꯤ ꯀꯩꯅꯣ ꯁꯥꯐꯝꯗꯣ ꯌꯨꯝ ꯁꯥꯐꯝꯗꯣ ꯌꯥꯎꯁꯪꯒꯤ ꯌꯨꯝ ꯁꯥꯐꯝ ꯐꯤꯔꯥꯟ ꯌꯨꯝ ꯁꯥꯐꯝ ꯍꯥꯏꯔꯦ ꯊꯥꯡꯅ ꯄꯨꯅ ꯆꯠꯂꯤ ꯃꯣꯏꯒꯤꯗꯤ ꯋꯥ ꯑꯖꯥꯡꯕꯅꯤ ꯑꯩꯁꯤꯅ ꯋꯥ ꯑꯂꯨꯝꯕꯅꯤ ꯋꯥ ꯑꯆꯧꯕꯅꯦꯕ ꯃꯣꯏꯁꯦ ꯌꯨꯝ ꯃꯆꯥ ꯃꯆꯥꯅꯤꯅ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅ ꯆꯠꯂꯤꯅꯣ ꯖꯥꯡ ꯑꯅꯤꯁꯦ ꯃꯦꯝꯁꯤꯒ ꯑꯩꯈꯣꯏ ꯐꯤꯔꯥꯟ ꯃꯥꯏ ꯀꯠꯅꯕꯁꯤꯡꯗꯣ ꯈꯔ ꯄꯨꯔꯛꯅꯔꯦꯕ ꯑꯗꯣ ꯄꯨꯔꯛꯅꯕꯁꯤꯡꯗꯣ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯤ ꯁꯦꯝꯃꯤ ꯑꯩꯈꯣꯏꯒꯤ ꯍꯣꯔꯦꯟ ꯌꯨꯝ ꯁꯥꯗꯣꯏꯗꯣ ꯑꯗꯨꯒꯤꯁꯤꯒ ꯆꯔꯨꯒ ꯀꯤꯗꯅ ꯇꯧꯔꯤ ꯁꯤꯁꯦ ꯋꯥꯁꯤꯡꯁꯦ ꯍꯥꯏꯅ ꯆꯔꯨ ꯀꯤꯔꯤꯕ ꯍꯣꯔꯦꯟ ꯃꯩ ꯊꯥꯗꯣꯏꯕ ꯆꯥꯛꯅꯕ ꯁꯥꯒꯠꯄ ꯍꯧꯔꯦꯕ ꯁꯣꯟ ꯁꯥꯏꯠꯇ ꯖꯨꯡꯗꯣꯏꯃꯤ ꯁꯤꯒꯩꯁꯤꯒ ꯖꯨꯡꯗꯣꯏꯃꯤ ꯁꯤꯒ ꯂꯩꯔꯦ ꯐꯤꯔꯥꯟ ꯑꯇꯩꯁꯨ ꯋꯥꯠꯂꯤ ꯄꯨꯔꯛꯀꯗꯕꯁꯦ ꯁꯤ ꯉꯁꯥꯏꯗꯒꯤ ꯅꯪ ꯉꯁꯥꯏꯗꯒꯤ ꯃꯥꯡꯉꯨꯔꯒ ꯍꯧꯖꯤꯛꯇ ꯂꯥꯛꯏꯃꯤ ꯑꯩꯗꯤ ꯅꯪꯒ ꯂꯥꯗꯦꯟꯒ ꯆꯠꯄ ꯈꯪꯍꯧꯗꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤꯁꯦ ꯊꯕꯛꯇꯤ ꯑꯣꯈꯥꯛ ꯂꯣꯏꯁꯜꯂꯦ ꯐꯤꯔꯥꯟꯁꯦ ꯑꯩꯈꯣꯏ ꯖꯨꯡꯕ ꯍꯧꯒꯠꯈ꯭ꯔꯦꯕ ꯐꯤꯔꯥꯟ ꯑꯅꯤꯈꯛ ꯑꯗꯒꯤ ꯁꯣꯝꯗ ꯐꯤꯔꯥꯟ ꯑꯇꯩꯁꯨ ꯀꯩꯅꯣ ꯇꯧꯔꯤ ꯆꯔꯨ ꯖꯦꯠꯂꯤ ꯁꯣꯝꯗꯁꯨ ꯂꯩꯔꯦ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯊꯪꯕ ꯁ꯭ꯋꯥꯏꯁꯤꯗꯤ ꯀꯤꯗ꯭ꯔꯦꯕ ꯁ꯭ꯋꯥꯏꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯐꯤꯔꯥꯟꯅ ꯇꯧꯅ ꯀꯣꯏꯁꯤꯜꯂꯛꯇꯣꯏꯅꯤꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯁꯥꯕꯒꯤ ꯑꯗꯨꯅ ꯃꯊꯛ ꯄꯥꯎꯗꯤ ꯌꯣꯝꯃꯤ ꯆꯔꯨꯁꯦ ꯀꯩꯅꯣ ꯇꯨ ꯑꯥꯠꯇꯁꯨ ꯁꯥꯔꯤ ꯁꯤꯒꯁꯨ ꯃꯐꯝ ꯑꯅꯤꯅꯦꯕ ꯇꯧꯗꯣꯏꯁꯦ ꯑꯩꯈꯣꯏ ꯁꯤꯒ ꯁꯣꯝꯗ ꯑꯃꯒ ꯑꯩꯈꯣꯏ ꯁꯤꯒ ꯑꯃꯒ ꯑꯩꯈꯣꯏꯒꯤꯁꯤꯅ ꯐꯤꯔꯥꯟ ꯑꯃ ꯑꯁꯤꯒ ꯑꯗꯨꯒꯤ ꯁꯣꯝꯒꯤꯁꯤꯒ ꯖꯨꯡꯉꯒ ꯑꯇꯩꯗꯤ ꯖꯨꯡꯉꯔꯣꯏ ꯅꯠꯇ꯭ꯔꯥ ꯁꯤ ꯑꯅꯤꯁꯦ ꯖꯨꯡꯉꯒ ꯑꯗꯨꯒꯤ ꯑꯇꯩ ꯀꯣꯏꯁꯟꯗꯣꯏꯃꯤ ꯑꯩꯅ ꯊꯕꯛꯁꯦ ꯁꯨꯅꯤꯡꯗꯅ ꯑꯩꯅ ꯚꯤꯗꯤꯑꯣ ꯀꯥꯞꯁꯅ ꯂꯩꯅ ꯉꯥꯏꯍꯥꯛ ꯌꯥꯎꯔꯝꯃꯒ ꯑꯗꯨꯒꯤ ꯃꯣꯏꯗ ꯆꯣꯜꯂꯤꯕ ꯑꯩ ꯚꯤꯗꯤꯑꯣ ꯀꯥꯞꯇꯣꯏꯅꯦꯅ ꯍꯥꯏꯖꯜꯂꯛꯀꯅꯤ ꯑꯥꯠꯇ ꯂꯩꯔꯦ ꯊꯕꯛ ꯁꯨꯅꯕ ꯄꯥꯔꯇꯤ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯃꯤ ꯀꯣꯏꯅ ꯖꯨꯡꯉꯛꯇꯣꯏꯃꯤ ꯐꯤꯔꯥꯟꯁꯦ ꯀꯥꯏꯗ ꯑꯃ ꯖꯨꯡꯗꯣꯏꯅꯤ ꯌꯨꯡꯈꯠꯈꯤꯗꯣꯔꯦ ꯑꯃꯁꯨ ꯑꯍꯨꯝ ꯁꯨꯔꯅꯤ ꯁꯤꯒ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯆꯨꯡꯈꯠꯈ꯭ꯔꯦ ꯁꯣꯝꯗꯁꯨ ꯊꯕꯛ ꯁꯨꯅꯔꯤ ꯃꯥꯏ ꯊꯣꯛꯀꯅꯤ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯀꯤ ꯈꯥꯅꯕꯗꯨꯔ ꯑꯗꯨꯒꯤ ꯁꯤꯅ ꯀꯣꯏꯁꯟꯅꯕꯗꯨꯒꯤ ꯁꯥꯕꯒꯤ ꯋꯥꯈꯥꯏꯔꯤ ꯃꯔꯤ ꯑꯣꯏꯔꯣ ꯎꯇꯨꯞ ꯂꯩꯗꯧ ꯄꯛ ꯄꯪ ꯊꯥꯔꯦ ꯁꯣꯝꯗꯁꯨ ꯑꯃꯒ ꯖꯨꯡꯗꯣꯔꯦ ꯃꯔꯤ ꯁꯤꯒ ꯐꯤꯔꯥꯟ ꯃꯔꯤ ꯁꯨꯔꯦ ꯖꯨꯡꯉꯤꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯌꯨꯝ ꯁꯥꯗꯣꯔꯤꯕ ꯐꯤꯔꯥꯟꯒꯤ ꯀꯩꯅꯣꯗꯣ ꯆꯔꯨꯁꯦ ꯑꯣꯛꯅꯗꯅ ꯆꯔꯨ ꯂꯧꯕ ꯂꯥꯛꯏ ꯁꯣꯝꯗꯁꯨ ꯑꯅꯤꯈꯛ ꯎꯏꯔ ꯎꯗ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯆꯔꯨꯁꯤꯅ ꯃꯥꯏ ꯃꯤꯠꯀ ꯂꯣꯏ ꯀꯨꯞꯁꯜꯂꯦ ꯃꯣꯏꯕꯥꯅꯤ
Usandana Kadun day no Asunday ulta ba duro ba koy bo Sunda jatro ba Sunda ni lagi Buri to aham kumai ba he Kumai he me Bamun ni se kumai mo si kumak tri Masuk amang na chatli Ma'am, hư quan học của thằng này đi, gặp trận này sẽ hay test những thắc sinh hay là mình nè, thấy cái này mình hả, cái bậc hưng nè, có ghép, thấy cái này cái mình full đấy hả, rồi anh sẽ mà làm cái nó sẽ, chúng sẽ thả vào lời sẽ là cái này, thấy cái mà tôm mà lẹp á, hiểu không? Nó mang đi chừng là cái số nó mang đấy, front tay chặt là cái, hả, mà thấy cái máy nè. Siga, wah, hektar matau maleh. Ke site, hon site dak site khana batu na ba. Siga, semaina same gara. Ha. Thang sidi loi de he, sigi thang sidi. Asik am kak khidor ge. Kakti jabe. Ado मैम हजिक से अखोगी साइड साइड के सिंगे लोइना खागत ना पुन गरे दो हजिक से ममांग सिमो अमुक पुन दगी तौरी खागत तना आई नंग थिरा मिने लेमदे याम बजारे साइड की तंगाय हजिक हाफ तो से मया जे खिदंग लाउ दिलाव ngरे तम लाउ रे कितना का से सोय रे किना पिकन किकन कदम है सीना सम साइड के खाना बा सी साइड सिगी सिमुक चरुना तौदे मिसमाइना से Ôi nói tôi giả thì hình như gì? Là mong cái tôi khá phật thôi. Dạ. Giá này tôi nói sao tôi phun lọ. Đó là mới tôi sai bụng tàu. Thế swing đây là lâu tàn này đi thập swing đây là đâu? Anh đi xem. Thập swing này ấy nè hồi lấy cho tôi u rồi nè, nắng nằm mang cả. Anh đi ra thập swing đây lâu tàn này đi xem. Su. Ay ulang mo na luwal eh. Ora, ulang na. Ado ma'am sa sigal ay re. Saba loy jare. Aji akoy gi yak sangi se. To spine skin kupsan dharam demi. Natari san na charu singal loin chan lo ni. Spine lay re side ta. Maning spine khal le. Ado मैम लोय रे कोगी साब से सिगल हौरे लो सी स्माइना स्किन ना खाजल लगा थरा मैम कोगी सन से मरांग काय बनि ने लबुक तनी ने अदुना आइदी खाजल ददि केनो तो आइदी खारी बचरु सिंग लोयना चाथोक न लोय रे ना स्माइना स्किन जे खाजल ला थरा मे अदो हजिक से हल्ले हजिक की लोय रा होरेन संदा दने बा मै था दो से कोगी हैदुक नुलु कै कै कट लगा दुगी होरेन तो बदो इदुम होरेन संदा दम उलके ने दो हल्लानी हजिक दि पासवार सांगे nga sai degi leirai mi Wajah itu ama wali itu lautok kalau sini caru muka lah, deh skin semuk amuk laut celu ini saya. Dok hari memang horen ai sana ada muk kamai kai itu boleh tu mulak ke. Memang bom ke kap kare, aku yang sang mai thaba hau dore, cat liai isu. Wah, woi, guys. Memang naik dulu jangan aku lagi. Jangan bom se, ngai ko. Jangan game. Mapam jangan aku lagi pura Diwali ke malah. Diwali actually. Diwali का कोलैब तो है बा हाँ दिवाली का कोलैब वाह फजत रहे हो कोई आता लग रहा है अतो मैम हजिक से आरती तो हुआ उधर है तो सिका माई की अखोगी हैरा कटिंग बसिंग सिका प्रोडक्ट ना सिका कहना तो दिक्कत ले मैम सम साइड की सीधी मोगी था बहुत खरे फिरान में अखोगी दिवाली अखोगी दी पूजा बहुत उधरी अखोगी सीना थियंग दो रहा तो उड़ीसे हाँ बिके अखोगी थियंग दो रहा मैम बामोन जोरक्तरी ngày nãy mẹ sẽ chăng ấy gì cả mẹ mi đi rồi đấy mi đi full rồi đấy bà muốn tới giờ được chưa bạn có gì xe có gì xe bà muốn đi giờ được chưa có việc nào rồi đấy à ai gì đi rồi làm gì cái bà muốn làm gì đấy ao được không cái nữa cái gì không tới đây đấy à chứ nó ao thì bà muốn đi ai cái này cái đó bà muốn gì
와. 손나 mây 손나 봄 타리 손나 피란 mây 쭉이더래. 와. 타로 mây tha bao gật kare. Happy 와. Happy Hey, Happy Holi. Mày chắc tao rồi đấy. Phá mũi gì? Ôi, bị ra cho cái nó tham mà đi mà cái đó tôi nè bạn. Hazana chắc kare. Sao xoay vào phòng ấy nè. Ô. मैम से जितने मंगांडा उड़ी है नी मैम से इस सर लगी थी मैम से जब हम ये आज की दी लाओ ला जैसे लाओ कार से अजय बिके कोई होरी मोहन लाओ लाओ कार से समाई ना वाले जाओ कहाँ गया? क्या तार? या। Haji kini loh dah pak, ayeng nungal agak mukhara kenara ni, kai jatuh dia bikin khe betul. Lagi pul dah pak. Lagi pul sabi dah ni lah mu. Nak ada yang hap tu mi. Dekat tu lah, RV dah biram tu dah. मैम हजी की लोग लगे तो हयेंग नोंगालगा अमुक अखोय यावसंग कोई बचत कने अदु दुमोय हेंग होला के हजी के बाय बाय